Sanabada Kanglu Maselgi Marakta Leramba Muknabasing Hantahan Bangamle, Assam Rifles na Sinduna New Kaitel Manbida, Meitei Kuki Punna Football Sanaminakre. Sanabagi Fambakta di Kanglup Kinungaina Daba Natraga Yekna Bahaiba Amalete, Mungnarambasing Hantahan Bangami Haibadu, Kuntraga Humdoi Suba Battalion na Assam Rifles na Sinduna New Kaitel Manbigi Football Tournament 2026 ta Meitei Amasung Kuki Team Punna Football Sanaminakre, Mapan Suba Sector Assam Rifles Kimi Makada Harmony True Football Haiba Pandam da Pangthokpa Football Tournament aduda state asida khundariba furuf kayagi team taraga humdoina sarugyaki Kanglu Maselgi marakta leiriba thajanadaba sing sana khonabagi khuthangda amu hana thajaba thamnaduna ingtappa lamdam ama ohenabagi pandamda tournament asi pangthokpani hari Kumja 2023 gi May 3 da Kanglu ki rang thorakraba matungda ngasi ihan hanba oina tournament asigi final match ta Kuki amasung Meitei gi team sing punna sanaminaki Kanglu bani gi mioi sing amana amagi makhada Jangthok jangsin tauba yadana lerekrabasu sanabungdadi makal amatagi aki khang yaudana sanaki ngasi sanakhiba final match ta New Kaitel Manbina Haibung FC bu Panjal manga anida maithiba pidna winner oiki thoidok hendongna pungning chingsinba yaba thawong ama haiba taragadi chehi ahum rom hana sunabagi thodok thoktuna thokhiba Kanglu fani gi mioi sing punna faminaraga football match yengkhibaduni pungja kharadi football sammasana na Maram oiraga Kanglu fani gi nungsinadaba wakhalon pumna makaukthoknaki tournament asida saruk yabagi matangda Kanglu fani gi sanaroi singna harawa phongdokhibaga loinana sanabagi khuthangda manaba wakhalon pumna makohan bangamlagani haina phongdoknaki football tournament adugi saruk ama oina Kanglu fani gi mioi singna tongan ba cultural event kaya su pangthokhi Nat ki fijol se tuna masa gi oiba nat ki jagoi saduna harau tayamba phongdoknaki Kangpokpi district amasung Imphal West ka taina badalaiba Kaitel Manbida Meitei Kuki Rongmei Naga amasung Nepali na chingba tongan ba furuf ki mioi kaya punna khunda minaribani haukiba matam khara nangpak tanabagi fibam da lairurabasu tournament asina Kanglu Masel nungsi chanana laiminahanabagi anoba khongthang ama oire hari Churachandpur da laiba LM Khauti gi yumda thomjin kre tier gas kre Churachandpur Assembly Constituency dagi BJP ticket abot karakhiba Kuki jo MLA LM Khaute na yumnang khemchan singana luchingba manipuri gi anoba popular government sembada support tawbagi mayok ngasi Kuki jo community gi nupi singna Churachandpur district headquarter da laiba MLA sigi mayumda thomjinduna protest tawkhibaga loinana security force singa chauna mukna khre hari ngasi Churachandpur district headquarter da Kuki jo furuf ki nupi singna chathakiba khongjang ado Wi-Fi Women Association gi banner makada ni hari khongjang loi nupi sing aduna masing amlaba security force sing mafam aduda laina MLA LM Khaute gi yumda thomjin khibani hari nupi sing aduga security forces singna ngaiyak mungnaraba matung security force singna khongjang loi sing nupi sing adubu tear gas Kaptuna makata na MLA Khaute gi yumda yoksilakpa ngamhandana batan khai ki hari Wi-Fi Women Association gi spokesperson amana phongdorakpada ngasi gi khongjang adu MLA LM Khaute na Manipur da anoba popular government ama sembada support tawkhiba adubu yaningdaba utpa khongjang amani MLA da thamkhiba thajaba sing manghali haina phongdokhi litan da nongna irang thokpadagi yum ani mai na chakre akanba jackson tharang lokhalinge cherakta nongmai kapagi makhol takhi Ukhrul district litan da tangkhul amasung Kuki furuf ki mioi singi marakta chaliba tha sigi taretagi chauna unkhatnarakpaga loinina yumni fu henba sing maina chakre haukiba pungkun mari sida security force na akanba section tharang lokhatpadagi pamdaba thodok thokludraba matung ngasi ayuk litan da yum ani sakhangdaba singna mai thadoklamki litan town area da security force na akanba section tharang lokhalabasu haidokhiba mafam singdadi khunja sing lanjinari Presna phangba thajaba yaba pawgili khunamagi matuk ina litan gi koibada sakhangdaba khulai paiba kaya position lawduna leinari hari matam amada hektama khuthongnarakpa yabagi akibasu leiri security force na flag march pangthoktuna akanba section tharang lokhalingai ngasi ayuk yum ani maina chakhibadu karam tawna thorakhibano haiba khangmangamdri Maduda natana litan gi koibada nongmai kapagi makolsu miyamna tanaki maduna maram oiraga mioi kaya mayum makai thadokna chenakre Social da ranba pau kaya sandorakpadagi Home Department na Ukhrul district ki mafam pumnamakta numit mangani gi oina internet suspend tawduna thamkhrabani security force na Monkot Chepu village akan mamong na ngakseli mioi amata yumdagi mapal thokhandabaga loinana pamdaba thodok sing thoktana bahonari adum oinamak nawna yum ani mai tharamba aduna miyawgi punsida chawna mi paiba pokhale deputy chief minister Losi Dikhona Ukhrul gi irang laksile haina phongdokhiba matung nawna amu irang thoklaki deputy chief minister Losi Dikhona furufani gi mioi sing unaduna unkhatnaribadu hantahana bahona khibasu leikrabani Cycle gi MLA Kimyo Haukif Hangsing na lanjena duna relief camp sing na changjafam lauriba mioi singa unakre village chief sing
Church leadersing amasung civil society organization singi lucingbasing unaduna ukrulgi litanda thokiba thawdo adu customary lawgi makhada yanaba puraknaba amadi pukning fathanaba appeal tawkhre. February 8 ki numidangda tangkhul amasung Kuki Furuf ki mioi kharagi marakta yenaba horakpadagi Kuki Furuf ki mioi singna steering kauba mioi ama tamthina furakpadagi irang adu horakhibani. Luchingba kayana wari sanaduna yanaba puraknaba honaringai cherakta yum 15 ro mai thadoklamkhibani mathangi numit February 8 da makhatana irang thorakpaga loinina yum 10 mai na chaki. Yaulen Patlaijang Monko Chepu amadi manak nakpa khungang singda leiramba mioi sing safagadaba mafam singda chenakre hairi. Haujik litan area da security force na akanba mawong ngak senbaga loinana pamdaba thodok thoktanaba honari hairi. Amaramda Manipuri Chief Minister Khemchan Singhana Sagolsen numita 57 Mountain Division Red Cell Division gi Major General Subakar Basuga unaduna leiba asida santi thamnaba tharang kayagi matangda khanakre hairi. Unaba aduda Ukrul District litanda tangkhul amasung Kuki gi marakta amu hana thokliba ethnic class ta yum yankhai romang takhanbagi matangda khanaki hairi. Ngasi thokiba official statement amada CM Secretariat ta pangthokiba khananainaba asina Prime Minister gi Shanti amasung government ki manglan ga mari leinana stability miyam gi safety rule of law thamnaba punna honabada focus tawki hairi. Unaba aduda Major General Basuna Chief Minister da security singna lokhaliba security measures singi matangda haiki masida internal stability, border management aduga technology sizinaduna intelligence gathering tauba yauna multi-layer approach amada mieng thamni maru oina thoram singi manungda state pu mateng pangnaba Central Armed Police Force CAPF thamba multi-agency center amasung NAGTRID gi khuthangda intelligence sharing ngaknaba terrorist singi mathakta legal framework sing chathanaba aduga infiltration thingnaba border singda surveillance hengar hanaba yauri haiki. Amaramda Chief Minister na mahaki expose amada Southern Assam ga naknaba Jiribam district ki security gi mapangal hengar hanaba thabak singi matangda share tawki. Mang hai Jairol Pokpi gi STC complex ta Taret Suba Indian Reserve Battalion gi infrastructure gi uref yung tamkre thaba asina region asida law and order fagat hangani aduga Prime Minister Narendra Modi na pamba santi leiba Manipur amagi manglan adu mangfaunaba ngamgani hairi. Security Force amadi Kuki militants singna yummai thabada rajniti sizinai IM thasgi nipan amadi taragi marakta Manipur gi Ukrul district ki manung chana litan Sarekhong village ta thokiba thodokta Indian Security Force amadi Kuki militants singna yummai thadokpagi rajniti sizinai haina National Socialist Council of Nagalim Isak Muiba Nscn IM na maral sirakli loinana handak thokiba thodok adu Naga gi lamda landabani haina phongdorakli. Nscn IM na press ta thadorakpa cherol amagi matungina Kuki gi mioi kharana Tangkhul Naga gi mioi ama fawba fubo chaibegi achobo wathok amagi wahauda atamnana Tangkhul Naga singi yum kai mai thadokhibani. Kuki organization kayagi matung inalitan gi thodoki matangda chumba wafam adu phongdoktri loinana thodo asigi matangda security force singi thawong busu yamna ikai ningai ni haina phongdorakli. Tha asigi tang nipan dagina tara fawbagi manungda government quarter yawna yumthong yankhai hena Sarekhong village amadi akoibada leiba yum kaya mai thadoktuna manghankre haina phongdokladuna security personnel singna active hoina Kuki militant singi Maikai Romda lepa uba fangbaga loinana security personnel kharana masak lonnaba maithong khumjilaga lepa uba fangki haina sumaral sirakli. Hariba thawong asina takpadi security force singna tangdu lep tungda leblaga Ministry of Home Affairs ta green signal fangduna Kuki militant singna thabak tawbani hari. World Kuki Jo Intellectual Council WKZIC na hiramasigi matangda phongdokhibada Wafam busu yaningdaba phongdokpaga loinana council asina phongdokhiba Wafam na India gi Prime Minister busu lana lam jingli hairi. Rahul Gandhi disqualify tawnaba BJP na tharang lokhotpa hokre. Congress ki MP Rahul Gandhi bu Lok Sabha dagi disqualify tawnaba BJP gi MP Nscn Kukida na hongnabi matung ina notice file tawkre. Tongan be isu kayada Rahul Gandhi na BJP gi MP singa kanba mong de yetna bagi thodok thokraba matung the leader of opposition so oiriba Rahul Gandhi bu disqualify tawnaba notice file tawkhibani. Rahul Gandhi na ngarang Union Minister Hardip Singh Puribu Eastern file ga mari lainana yaningdaba wafam kaya phongdokhi. Rahul Gandhi gi mathakta matik chaba notice file tawkhraba matungda Dube na haiki. Congress ki MP asi mapalaiba ki matik mayai lairaba mioi singa aronba mari thamnabagi khudam fangi mapalaibak ta ki achoba senfam fanglaba matungda Rahul Gandhi na laiba asi mangta hanaba thorang lokhalakli. Lok Sabha dagi mahak pu disqualify tawba matam oire Rahul Gandhi na lainga ki mingcha thian naba thorang lokhatpa handaki asina han manate haina BJP ki MP Nscn Dube na phongdokhi. Bangladesh ki polling center da bom Pokhaikhre da mioi ahum sokle Bangladesh ki Gopalganj da leiba polling center amada
ꯇ꯭ꯔꯨꯠ ꯕꯣꯝ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛꯇ ꯃꯤꯑꯣꯏ 3 ꯑꯁꯣꯛ-ꯑꯄꯟ ꯅꯪꯂꯤ꯫ ꯍꯥꯟꯅꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁꯦꯈ ꯍꯁꯤꯅꯥ ꯃꯐꯝ ꯂꯧꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯁꯦꯝꯅꯅꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯃꯤꯈꯜ ꯄꯥꯡꯊꯣꯛꯄꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯄꯒꯤ ꯔꯤꯄꯣꯔꯠ ꯀꯌꯥ ꯐꯪꯕ ꯉꯝꯈꯤ꯫ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ 239ꯒꯤ ꯃꯤꯍꯨꯠꯁꯤꯡ ꯈꯟꯅꯕ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯍꯧꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯚꯣꯠ ꯊꯥꯗꯕ ꯊꯨꯡꯅꯔꯛꯈꯤ꯫ ꯄꯣꯂꯤꯡ ꯁꯦꯟꯇꯔ ꯈꯔꯗ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛ ꯊꯣꯔꯛꯄꯒ ꯂꯣꯏꯅꯅ ꯒꯣꯄꯥꯜꯒꯟꯖꯗ ꯏꯈꯪ-ꯈꯪꯍꯧꯗꯅ ꯇ꯭ꯔꯨꯠ ꯕꯣꯝ ꯑꯃ ꯄꯣꯈꯥꯏꯔꯛꯄꯗꯒꯤ ꯑꯉꯥꯡ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 3 ꯑꯁꯣꯛ-ꯑꯄꯟ ꯅꯪꯈꯤ꯫ ꯁꯤꯇꯤ ꯑꯗꯨꯒꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗꯁꯨ ꯕꯣꯝ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯤꯌꯥꯝꯅ ꯃꯈꯥ ꯇꯥꯅ ꯚꯣꯠ ꯊꯥꯗꯅꯈꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄ ꯌꯥꯏ ꯍꯥꯏꯅ ꯆꯤꯡꯅꯕ ꯃꯐꯝꯁꯤꯡꯗ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯈꯤ꯫ ꯂꯤꯇꯥꯟꯒꯤ ꯇꯥꯡꯈꯨꯜ ꯅꯤꯡꯊꯧꯒꯤ ꯌꯨꯝ ꯃꯩ ꯆꯥꯛꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯑꯍꯤꯡꯗꯁꯨ ꯌꯨꯝ ꯈꯔ ꯃꯩ ꯊꯥꯔꯝꯂꯦ꯫ ꯐꯦꯕ꯭ꯔꯨꯋꯥꯔꯤ 9ꯗ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯤꯇꯥꯟ ꯁꯥꯔꯩꯈꯣꯡꯗ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯄꯦꯇ꯭ꯔꯣꯜ ꯕꯣꯝ ꯂꯪꯁꯤꯟꯗꯨꯅ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯕ ꯌꯨꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯂꯤꯇꯥꯟ ꯅꯤꯡꯊꯧꯒꯤ ꯌꯨꯝꯁꯨ ꯇꯥꯡꯒꯣꯏ ꯑꯣꯟꯈ꯭ꯔꯦ꯫ ꯃꯔꯤ-ꯃꯇꯥꯁꯤꯡꯒꯤ ꯌꯨꯝꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯈꯥꯂꯨꯡꯐꯝ ꯀꯁꯨꯡꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯄ ꯄꯣꯁꯠ ꯑꯃꯗ ꯍꯥꯏ ꯅꯨꯃꯤꯠ ꯑꯗꯨ ꯃꯈꯣꯏ ꯇꯨꯝꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯄ ꯃꯇꯝ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯤꯑꯣꯏ ꯈꯔꯅ ꯄꯦꯇ꯭ꯔꯣꯜ ꯕꯣꯝ ꯂꯪꯁꯤꯜꯂꯛꯇꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤ꯫ ꯃꯈꯣꯏꯗꯤ ꯋꯥꯊꯣꯛ ꯑꯃꯠꯇꯗꯁꯨ ꯌꯥꯎꯕ ꯅꯠꯇꯦ ꯑꯗꯨꯒ ꯀꯔꯤꯒꯤ ꯃꯈꯣꯏꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄꯅꯣ ꯍꯥꯏꯕ ꯈꯪꯈꯤꯗꯦ꯫ ꯍꯤꯡꯅꯅꯕ ꯆꯦꯟꯕꯗ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯤꯁꯨ ꯃꯈꯣꯡꯗ ꯁꯣꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯂꯩꯖꯔꯝꯕ ꯂꯟ-ꯊꯨꯝ ꯄꯨꯝꯅꯃꯛꯁꯨ ꯇꯥꯡꯒꯣꯏ ꯑꯣꯟꯈ꯭ꯔꯦ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯅꯤ꯫ ꯃꯔꯛ ꯑꯁꯤꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯊꯣꯔꯤꯇꯤꯅ ꯀꯥꯔꯐ꯭ꯌꯨ ꯊꯝꯖꯤꯟꯕ, ꯃꯣꯕꯥꯏꯜ ꯗꯥꯇꯥ ꯁꯔꯚꯤꯁ ꯅꯨꯃꯤꯠ 5ꯅꯤ ꯊꯤꯡꯖꯤꯟꯈꯤꯕꯅ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕꯒꯦ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗꯦ꯫ ꯑꯗꯨꯃꯛꯄꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯌꯨꯝ ꯈꯔ ꯃꯩ ꯊꯥꯔꯝꯈꯤ꯫ ꯑꯍꯤꯡ ꯑꯃ ꯀꯔꯤꯃꯠꯇ ꯏꯔꯥꯡ ꯊꯣꯛꯂꯨꯗ꯭ꯔꯕ ꯇꯨꯡꯗ ꯍꯧꯈꯤꯕ ꯑꯍꯤꯡꯗ ꯃꯩ ꯊꯥꯕꯒꯤ ꯊꯧꯗꯣꯛ ꯊꯣꯔꯛꯄ ꯑꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯗ ꯆꯥꯎꯅ ꯁꯤꯡꯅꯕ ꯑꯃ ꯑꯣꯏꯔꯤ꯫ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯨꯝ ꯃꯩ ꯊꯥꯕ ꯈꯛ ꯅꯠꯇꯅ ꯀꯥꯡꯕꯨ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯃꯈꯣꯜꯁꯨ ꯑꯗꯨꯝ ꯇꯥꯅꯈꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯤꯁꯤ-ꯃꯤꯅꯥ ꯑꯁꯣꯛ-ꯑꯄꯟꯅꯆꯤꯡꯕꯒꯤ ꯄꯥꯎꯗꯤ ꯇꯥꯕ ꯂꯩꯇꯦ꯫